ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯆꯤꯡꯈꯩ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯃꯃꯤꯡꯅ ꯃꯥꯡꯒꯣꯜꯖꯥꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯗꯤ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯂꯩꯅꯥ ꯂꯥꯏꯆꯠ ꯈꯪꯗꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ, ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯡꯒꯤ ꯑꯣꯏꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯡꯂꯣꯟ ꯀꯌꯥ ꯑꯃ ꯇꯝꯖꯔꯝꯃꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯅ ꯇꯤꯟꯅꯖꯕ ꯃꯇꯥꯎ ꯑꯃꯒꯤ ꯃꯃꯤꯡꯅ ꯃꯅꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟꯗꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯂꯥꯟꯒꯤ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯇꯝꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯤꯡꯈꯩ ꯑꯃꯁꯨꯡ ꯃꯅꯤ ꯑꯗꯨ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯑꯃꯃꯝ ꯄꯥꯏꯔꯗꯨꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯅꯤꯅ, "ꯏꯇꯥꯎ, ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯇꯟ ꯇꯟꯕꯒꯨꯝꯅ ꯇꯧꯏꯅꯦ." "ꯑꯁ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯇꯟꯕꯒꯤ ꯂꯩꯅꯥ ꯑꯁꯤ ꯌꯥꯎꯕ ꯌꯥꯗꯦꯅꯦ." "ꯑꯗꯨꯕꯨꯗꯤ ꯈꯪꯕ, ꯑꯗ ꯉꯔꯥꯡꯁꯦ ꯑꯩꯒꯤ ꯃꯪꯗꯅꯦ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯍꯅꯨꯕꯤ ꯑꯃꯈꯛ ꯎꯔꯝꯃꯤ꯫ ꯑꯗꯨꯗ ꯇꯥꯏꯕꯪꯗ ꯊꯦꯡꯅꯒꯗ꯭ꯔꯅ ꯄꯥꯈꯠꯂꯤꯅꯤꯅꯦ." "ꯑꯁ ꯂꯣꯏꯔꯦꯗ ꯏꯇꯥꯎ, ꯅꯪꯒꯤ ꯃꯪꯂꯥꯟꯁꯤꯗꯤ! ꯅꯈꯣꯏ ꯊꯣꯏꯅꯨꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯃꯟꯗꯅ ꯍꯅꯨꯕꯤ ꯑꯣꯏꯔꯝꯒꯅꯤ." "ꯈꯪꯗꯦꯕꯣ, ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯍꯧꯅ ꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ, ꯑꯩ ꯁꯤꯒꯗꯧꯔꯦ." ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯊꯤꯟꯊꯕ ꯇꯧꯗ ꯊꯨꯅꯃꯛ ꯆꯦꯟꯁꯤꯜꯂꯒ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯊꯤꯖꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯧꯕꯨꯛꯀꯤ ꯂꯧꯔꯤꯗ ꯐꯝꯂꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯨꯅꯃꯛ ꯑꯅꯤꯗꯨ ꯆꯦꯟꯁꯤꯟꯖꯔꯝꯃꯤ꯫ ꯆꯤꯡꯈꯩꯅ ꯄꯥꯈꯠꯅ, "ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯍꯥꯛꯅ ꯀꯟꯅ ꯂꯥꯎꯕꯗꯤ?" ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯥꯛꯐꯩ ꯑꯃꯈꯛ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯈꯩ ꯑꯃꯁꯨꯡ ꯃꯅꯤꯗꯨ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯥꯎꯔꯗꯨꯅ, "ꯀꯔꯤꯅꯣ? ꯑꯩꯒꯤ ꯑꯋꯥꯕꯁꯤꯕꯨ ꯀꯣꯛꯍꯟꯕꯤꯒꯦꯗꯤ ꯅꯤꯡꯗ꯭ꯔꯗꯅ ꯅꯈꯣꯏ ꯑꯅꯤꯅ ꯍꯤꯡꯆꯥꯕꯒꯤ ꯃꯇꯧꯒꯨꯝꯅ ꯅꯣꯛꯂꯤꯕꯗꯤ?" ꯆꯤꯡꯈꯩ ꯅꯣꯛꯄ ꯇꯣꯛꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯞꯂꯤꯕ ꯀꯥꯛꯐꯩ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ "ꯃꯑꯣꯡꯒꯗꯤ ꯃꯤꯅ ꯐꯥꯔꯕꯣꯏ ꯅꯤꯡꯉꯨꯕ, ꯑꯗꯨꯒꯗꯤ..." ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯔꯥꯡꯅꯅ, "ꯅꯈꯣꯏꯗꯤ ꯅꯨꯄꯥꯅꯤꯅ ꯀꯤꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯄꯤ ꯑꯩꯗꯤ ꯁꯣꯟꯖꯕꯤꯅꯤꯅ ꯑꯄꯤꯛꯄ ꯖꯤꯕ ꯑꯣꯏꯔꯕꯁꯨ ꯀꯤꯖꯔꯤꯕꯅꯤ." ꯆꯤꯡꯈꯩꯅ, "ꯑꯗꯣꯝꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯃꯐꯝ ꯑꯁꯤꯗ ꯅꯇꯣꯝꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ, "ꯑꯩꯒꯤ ꯃꯤꯡ ꯃꯇꯧ ꯀꯧꯖꯩ꯫ ꯑꯩꯒꯤ ꯑꯄꯣꯛꯄꯗꯣ ꯑꯥꯗ ꯏꯟ ꯆꯤꯡꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯌꯦꯡꯈꯩꯗꯤ ꯅꯇꯣꯝꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ, ꯃꯤ ꯐꯠꯇꯕꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯀꯥꯛꯐꯩꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯉꯁꯤꯇꯕꯨ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯇꯉꯥꯏ ꯐꯗꯕꯒꯤ ꯑꯩꯅ ꯊꯤꯟꯕ ꯂꯥꯛꯄꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯂꯥꯛꯂꯔꯣꯏ꯫ ꯑꯁ꯭ꯋꯥꯏ ꯂꯝꯕꯤꯁꯤꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯈꯔꯦꯝꯅꯔꯛꯏ꯫ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ." "ꯑꯁ, ꯑꯗꯨꯗꯤ ꯈꯨꯗꯣꯡ ꯌꯥꯝꯅ ꯊꯤꯔꯅꯤꯕꯣ꯫ ꯅꯪꯒꯤ ꯆꯥꯛꯌꯣꯝꯁꯦ ꯅꯣꯏꯒꯤ ꯄꯥꯕꯨꯡꯗ ꯄꯤꯔꯝꯃꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯌꯨꯝ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ." ꯃꯇꯧ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯍꯣꯏ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯄꯤꯔꯝꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ "ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯒ ꯂꯩꯔꯁꯤ ꯍꯥꯏꯔꯣ?" ꯆꯤꯡꯈꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯑꯁ ꯏꯇꯥꯎ, ꯑꯩꯒꯤꯁꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯌꯨꯝ ꯈꯪꯗꯣꯛꯅꯕꯅ ꯇꯧꯕꯅꯤ꯫ ꯑꯩ ꯃꯥꯒꯤ ꯆꯝꯖꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯦ꯫ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯍꯧꯗ꯭ꯔꯗꯤ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯥꯛꯀꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ." ꯃꯅꯤꯅ ꯆꯤꯡꯈꯩꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯊꯥꯔꯒ, "ꯁꯤꯡꯈ꯭ꯔꯦꯗꯀꯣ ꯆꯤꯡꯈꯩ ꯅꯪꯁꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯇꯧꯕꯨ ꯃꯌꯨꯝ ꯇꯥꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤ ꯌꯥꯎꯕꯗꯨ ꯎꯔꯕꯗ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯔꯦꯝꯅꯔꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯤꯡꯈꯩꯅ, "ꯁꯤ ꯅꯣꯏꯒꯤ ꯌꯨꯝꯂꯥ?" "ꯑꯧ ꯃꯥꯅꯦ." ꯃꯅꯤꯅ, "ꯑꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜꯅꯤ꯫ ꯏꯪꯈꯣꯜ ꯀꯥꯁꯤꯅ ꯃꯅꯥ ꯃꯁꯤꯡ ꯈꯨꯐ ꯑꯃ ꯇꯧꯏ꯫ ꯑꯩꯅ ꯊꯥꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯀꯥꯈꯠꯄꯤꯌꯣ." "ꯃꯇꯧ, ꯑꯩꯈꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯈꯤꯒꯦ, ꯊꯦꯡꯉꯅꯤꯌꯦ." "ꯑꯁ, ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯅꯗꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯂꯔꯣꯏ." ꯃꯅꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯗ ꯏꯆꯟꯁꯤꯗꯤ꯫ ꯉꯁꯤ ꯈꯛꯄꯨ, ꯍꯌꯦꯡꯋꯥꯏ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ
ꯏꯇꯥꯎ ꯆꯤꯡꯈꯩꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯗ ꯇꯧꯕ ꯐꯪꯂꯗꯣꯏꯁꯤꯕꯨ? ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯧ ꯑꯃꯁꯨꯡ ꯆꯤꯡꯈꯩꯗꯨ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩꯅ "ꯏꯆꯜ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ, ꯑꯩꯈꯣꯏ ꯆꯠꯂꯒꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯅ ꯃꯅꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯤꯡꯈꯩꯒꯤ ꯁꯛꯇꯝꯕꯨ ꯅꯤꯡꯁꯤꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯇꯧ ꯑꯃꯁꯨꯡ ꯆꯤꯡꯈꯩ ꯑꯗꯨ ꯊꯃꯣꯏ ꯑꯅꯤ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯄꯥꯎꯖꯦꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯈꯟꯒꯗꯧꯔꯤ, ꯃꯁꯤꯗ ꯌꯥꯎꯅꯤꯡꯕ ꯄꯥꯈꯪ ꯀꯌꯥ ꯌꯥꯎꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯃꯅꯤ ꯑꯃꯁꯨꯡ ꯆꯤꯡꯈꯩ ꯑꯗꯨ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯪꯗꯕ ꯃꯈꯩ ꯎꯃꯪꯗ ꯆꯠꯇꯨꯅ ꯑꯆꯤꯛꯄ ꯇꯟꯖꯥꯗ ꯂꯥꯟꯒꯤ ꯊꯥꯡꯒꯤ ꯑꯣꯏꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯌꯥ ꯑꯃ ꯇꯝꯖꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯖꯥꯎꯅ "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯗ꯭ꯔꯤꯕꯔꯣ? ꯄꯥꯕꯨꯡ, ꯃꯁꯤꯒꯤ ꯐꯩꯗꯣꯝꯁꯤ ꯃꯇꯪ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯣꯟꯅ ꯂꯣꯏꯁꯤꯜꯂꯣ, ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯂꯁꯤ꯫ ꯏꯕꯨꯡꯉꯣ, ꯃꯅꯤ, ꯈꯨꯠꯀꯥꯗꯣ ꯍꯥꯝꯇꯣꯛꯑꯣ, ꯋꯥꯔꯅꯤꯅꯦꯍꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯨ ꯍꯥꯝꯇꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ "ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯍꯥꯎꯕ꯭ꯔꯅꯦ?" "ꯍꯥꯎꯋꯦ ꯄꯥꯕꯨꯡ, ꯄꯥꯕꯨꯡꯗꯤ ꯌꯥꯝ ꯍꯩ꯫ ꯁꯤꯅꯅꯤꯗꯅ ꯏꯇꯥꯎ ꯆꯤꯡꯈꯩꯅ ꯅꯣꯡꯃꯇ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯌꯥꯗ꯭ꯔꯤꯕꯁꯦ." "ꯍꯣꯏ ꯍꯣꯏ, ꯅꯪꯅꯗꯤ ꯅꯣꯡꯃꯇ ꯏꯇꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯅꯗꯤ ꯀꯧꯁꯤꯜꯂꯛꯇ꯭ꯔꯒ." ꯃꯅꯤ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ "ꯄꯥꯕꯨꯡ, ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨ, ꯑꯩꯕꯨ ꯆꯪꯍꯥꯠ ꯍꯦꯛꯇ ꯍꯥꯠꯂꯦꯃꯤ." ꯃꯥꯡꯒꯣꯜꯖꯥꯎ ꯅꯣꯛꯂꯒ "ꯅꯈꯣꯏ ꯑꯅꯤꯁꯤꯗꯤꯕ ꯍꯨꯏꯒ ꯍꯧꯗꯣꯡꯒꯁꯤ ꯃꯉꯥꯏꯔꯦ, ꯑꯗꯨꯝ ꯈꯠꯅꯗꯣꯏꯇ ꯇꯧꯔꯒ ꯂꯩ꯫ ꯅꯈꯣꯏꯕꯨ ꯂꯥꯟꯒꯤ ꯃꯤ ꯈꯔ ꯈꯟꯅꯤ ꯍꯥꯏꯔꯤꯗꯨꯕꯨ ꯌꯥꯎꯁꯤꯜꯂꯨꯗꯅ." "ꯌꯥꯎꯗꯣꯏꯅꯦ ꯄꯥꯕꯨꯡ, ꯑꯗꯨꯒꯤꯅꯤ ꯆꯤꯡꯈꯩ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯇꯤꯒꯤ ꯎꯃꯪꯗ ꯆꯠꯂꯒ ꯊꯥꯡ ꯑꯧꯔꯥꯏꯔꯤꯗꯣ." ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯅꯤꯗꯨ ꯃꯇꯧꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯧꯅ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯇꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯅ "ꯅꯣꯏ ꯏꯃꯥ ꯍꯣꯏꯗꯤ?" "ꯏꯃꯥꯗꯤ ꯂꯧꯕꯨꯛꯇ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯉꯥ ꯐꯥꯕ ꯆꯠꯂꯝꯒꯅꯤꯌꯦ." ꯃꯅꯤꯅ "ꯑꯗꯣ ꯃꯇꯧ, ꯑꯇꯩ ꯑꯇꯩꯗꯤ ꯈꯪꯗꯦ, ꯅꯪꯒꯤ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯍꯧꯏ. ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤꯅꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯌꯨꯀꯣ." "ꯑꯁ ꯏꯇꯥꯎ, ꯅꯪꯁꯤꯗꯤꯕ." "ꯍꯣꯏ ꯏꯕꯨꯡ, ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯣ, ꯑꯩꯅ ꯂꯣꯏꯅ ꯏꯕꯨꯡꯒꯤ ꯑꯄꯥꯝꯕꯈꯩꯗꯣ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ." ꯃꯅꯤ ꯈꯅꯥꯎꯗꯨ ꯈꯔ ꯁꯦꯝꯂꯒ "ꯑꯗꯣ ꯃꯇꯧ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯤꯛꯀꯗꯧꯔꯤ, ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ." ꯆꯤꯡꯈꯩ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯤꯗ ꯃꯃꯤꯠ ꯈꯥꯇꯛ ꯌꯦꯡꯂꯒ "ꯏꯇꯥꯎ, ꯆꯠꯂꯣ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ, ꯅꯪ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯆꯣ ꯉꯥꯛꯇ." "ꯍꯣꯏꯗ ꯍꯣꯏꯗ, ꯑꯩ ꯂꯩꯗꯤ ꯍꯦꯛ ꯂꯩꯖꯔꯔꯣꯏ, ꯂꯩꯖꯍꯧꯔꯣꯀꯣ. ꯑꯗꯣ ꯌꯥꯝꯅꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯑꯩꯗꯤ ꯁꯛ ꯐꯖꯕꯅꯤꯅ ꯀꯅꯥꯅ ꯈꯪꯅꯤ, ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯆꯪꯂꯒ ꯄꯨꯈ꯭ꯔꯗꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯅꯣꯛꯂꯒ "ꯏꯕꯨꯡ ꯃꯅꯤꯁꯦ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯆꯝꯃꯤ, ꯃꯥꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯦ ꯅꯣꯛꯇꯕ ꯉꯝꯗꯦ." "ꯑꯗꯨꯅꯤ, ꯑꯩꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯄꯨꯟꯗꯕ ꯃꯈꯩ ꯃꯍꯥꯛ ꯈꯛꯇꯃꯛ ꯄꯨꯜꯂꯤꯕꯁꯦ." "ꯑꯗꯣ ꯃꯇꯧ, ꯑꯩ ꯍꯟꯗꯛꯀꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯟꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯔꯨꯒꯅꯤ, ꯅꯪ ꯌꯦꯡꯕ ꯂꯥꯛꯑꯣꯏꯗ꯭ꯔꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯧ ꯅꯨꯡꯉꯥꯏꯇꯅ "ꯑꯩꯗꯤ ꯂꯥꯟꯃꯤ ꯑꯣꯏꯕꯁꯦ ꯀꯌꯥ ꯄꯥꯝꯖꯗꯦ." "ꯀꯩꯒꯤꯅꯣ ꯃꯇꯧ ꯑꯗꯨꯗꯤ? ꯂꯥꯟꯃꯤ ꯍꯥꯏꯕꯁꯤꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ. ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯍꯥꯏꯅꯔꯤꯕ ꯑꯁꯤꯕꯨ ꯄꯥꯝꯗꯕ꯭ꯔꯅꯦ? ꯂꯥꯟꯃꯤ ꯑꯣꯏꯈ꯭ꯔꯕꯗꯤ ꯂꯩꯄꯥꯛ ꯃꯌꯥꯝꯗ ꯀꯣꯏꯆꯠ ꯆꯠꯈꯤꯅꯤ, ꯑꯗꯨꯒ ꯃꯗꯨꯗ ꯊꯦꯡꯅꯔꯛꯄ ꯂꯩꯁꯥꯕꯤꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯗꯨꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ?" ꯆꯤꯡꯈꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔ ꯃꯥꯜꯂꯦ, ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇꯦ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯅꯪ ꯈꯛꯇꯒꯤꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯜꯂꯣꯏ. ꯅꯪꯗꯕꯨ ꯑꯩꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯂꯦꯞꯄꯤꯌꯨ." ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤ ꯑꯃꯁꯨꯡ ꯆꯤꯡꯈꯩꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯊꯧꯔꯝ ꯑꯗꯨ ꯌꯦꯡꯕ ꯃꯤꯌꯥꯝ ꯃꯔꯛꯇ ꯊꯣꯏꯅꯨ ꯑꯃꯁꯨꯡ ꯃꯇꯧꯁꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯃꯗ ꯂꯣꯏꯅ ꯂꯦꯞꯍꯟꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯒꯤ ꯖꯨꯔꯥ ꯁꯦꯝꯂꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃꯃꯝ ꯄꯥꯏꯔꯒ ꯑꯉꯝ ꯑꯉꯝꯕ ꯃꯁꯦꯜ ꯆꯥꯏꯅꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯉꯝꯕ ꯃꯤꯑꯣꯏ 30 ꯈꯛ ꯈꯜꯂꯝꯃꯤ, ꯃꯗꯨꯗ ꯃꯅꯤ ꯑꯃꯁꯨꯡ ꯆꯤꯡꯈꯩꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯡꯂꯕꯗ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯅꯤꯡꯕ ꯊꯨꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯃꯄꯥ ꯃꯆꯥꯕꯨ ꯃꯅꯤꯒꯤ ꯏꯃꯨꯡꯗ ꯆꯥꯛ ꯀꯧꯔꯝꯃꯤ꯫
ꯃꯅꯤꯅ ꯏꯇꯥꯎ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤꯅ ꯍꯥꯎꯇ꯭ꯔꯕꯁꯨ ꯄꯨꯛ ꯊꯟꯅꯗꯤ ꯆꯥꯕꯤꯌꯨꯀꯣ. ꯑꯁ ꯏꯇꯥꯎ ꯉꯥ ꯑꯍꯥꯎꯕ ꯑꯃ ꯑꯁꯨꯛ ꯐꯖꯅ ꯊꯣꯡꯗꯨꯅ ꯄꯤꯖꯔꯁꯤꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯗ. ꯆꯥꯒꯗꯕꯗꯣ ꯐꯖꯅ ꯆꯥꯎꯕ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯅꯤ ꯑꯃꯁꯨꯡ ꯆꯤꯡꯈꯩ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯀꯥꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯗꯨꯕꯨ ꯐꯖꯅ ꯇꯧꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯍꯨꯝꯇꯃꯛ ꯍꯦꯟꯅ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ. ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯊꯕꯛ ꯇꯧꯊꯣꯔꯛꯄꯗ ꯏꯆꯨ ꯇꯥꯕ ꯍꯦꯟꯕꯒꯤꯅꯤ. ꯆꯤꯡꯈꯩ, ꯃꯅꯤ ꯑꯃꯁꯨꯡ ꯕꯣꯏꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯧꯖꯥꯜ ꯍꯩꯕ ꯃꯇꯧ ꯑꯗꯨꯅꯁꯨ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯆꯤꯡꯈꯩꯅ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯇꯧ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ. ꯆꯤꯡꯈꯩ ꯍꯔꯥꯎꯅ ꯅꯪꯗꯤ ꯅꯇꯣꯝꯗ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯃꯇꯧ ꯅꯨꯡꯉꯥꯏꯇꯅ ꯆꯤꯡꯈꯩꯗ ꯌꯦꯡꯖꯔꯛꯏ. ꯃꯗꯨ ꯎꯕꯗ ꯆꯤꯡꯈꯩ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ. ꯃꯇꯧꯗꯨ ꯃꯄꯤ ꯁꯤꯟꯊꯔꯛꯂꯒ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯆꯤꯡꯈꯩꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯩꯅ ꯅꯪꯕꯨ ꯍꯦꯟꯅ ꯎꯅꯤꯡꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯌꯥꯗꯗꯧꯕꯅꯤ. ꯑꯗꯣ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯣ ꯅꯪꯅ ꯍꯜꯂꯝꯕꯒꯤ ꯋꯥꯅꯤ. ꯁꯥꯎꯔꯅꯨ. ꯃꯇꯨꯡꯗꯗꯤꯅꯦ ꯑꯩ ꯉꯟꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯀꯗꯣꯏꯅꯤ. ꯍꯣꯏ, ꯃꯇꯨꯡꯗꯗꯤ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯀꯣ. ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯇꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ. ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯂꯥꯛꯑꯣ, ꯑꯩ ꯅꯪ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ. ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯊꯦꯡꯈ꯭ꯔꯅꯤꯌꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯧꯕꯨ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯕꯣꯏꯅꯥꯎ, ꯆꯤꯡꯈꯩ, ꯃꯅꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯅꯕ ꯍꯥꯏꯅ ꯈꯪꯍꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯄꯨꯅꯦꯝꯂꯒ ꯂꯩꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ. ꯑꯩꯍꯥꯛꯀꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯊꯧꯅꯥꯕꯨ ꯌꯦꯡꯂꯒ ꯅꯈꯣꯏꯗ ꯁꯤꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯀꯔꯤ ꯑꯄꯥꯝꯕ ꯂꯩ ꯍꯥꯏ? ꯆꯤꯡꯈꯩꯅ ꯏꯅꯤꯡꯊꯧ, ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯆꯒꯦ. ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ? ꯃꯅꯤ ꯑꯃꯁꯨꯡ ꯕꯣꯏꯅꯥꯎꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯏꯅꯤꯡꯊꯧ. ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯆꯠꯂꯒ ꯂꯩꯕ ꯎꯌꯣꯛ ꯆꯤꯡ ꯍꯥꯏꯕ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯈꯨꯜ ꯑꯃ ꯇꯥꯕꯅꯤ. ꯃꯗꯨꯒꯤ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯇꯥꯡꯕ ꯃꯈꯜꯒꯤ ꯃꯅꯤꯒꯤ ꯅꯨꯡ ꯈꯔ ꯐꯪꯕꯅꯤ. ꯃꯗꯣ ꯃꯈꯣꯏꯗꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧꯔꯛꯀꯗꯕꯅꯤ. ꯆꯤꯡꯈꯩꯅ ꯏꯅꯤꯡꯊꯧ, ꯃꯗꯨꯒꯤ ꯅꯨꯡ ꯑꯗꯨꯕꯨ ꯀꯔꯤꯗ ꯀꯥꯟꯅꯕ ꯑꯣꯏꯕꯒꯦ? ꯅꯨꯡ ꯑꯗꯣ ꯑꯔꯥꯏꯕ ꯅꯨꯡ ꯅꯠꯇꯦ, ꯃꯅꯤꯒꯨꯝꯕꯅꯤ. ꯃꯇꯝ ꯀꯨꯏꯅ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡ ꯑꯗꯨꯅ ꯐꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯃꯅꯤꯅ ꯑꯣ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯃꯗꯨ ꯅꯝꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯃꯥꯡꯕ ꯊꯣꯛꯄ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯕ? ꯃꯃꯥꯡꯊꯛꯇꯁꯨ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯁꯥꯐꯔꯕ ꯂꯥꯟꯃꯤ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯨꯅ ꯅꯨꯡ ꯑꯗꯨꯕꯨ ꯂꯧꯅꯅꯕ ꯊꯥꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯗꯒꯤ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯕꯟꯗꯤ ꯑꯣꯏꯅ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ. ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯑꯣꯏꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯌꯥꯗꯦ, ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ. ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯄ ꯇꯥꯏ. ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯟꯖꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯦ. ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯕ꯭ꯔꯥ? ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯩꯃꯥꯏꯗ ꯇꯥꯍꯟꯖꯔꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯅꯤꯅ ꯏꯇꯥꯎ, ꯊꯕꯛ ꯑꯁꯤ ꯇꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯣꯔꯤ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯜꯂꯛꯄ ꯐꯪꯗꯕꯁꯨ ꯌꯥꯏ. ꯕꯣꯏꯅꯥꯎꯅ ꯍꯣꯏ ꯏꯇꯥꯎ, ꯃꯗꯨꯗꯅꯤ ꯑꯩꯁꯨ ꯋꯥꯈꯜ ꯋꯥꯔꯤꯕꯁꯦ. ꯆꯤꯡꯈꯩꯅ ꯊꯕꯛꯁꯦ ꯐꯖꯅ ꯄꯣꯊꯤ ꯇꯧꯔꯒ ꯍꯩꯅ ꯁꯤꯡꯅ ꯆꯠꯄ ꯇꯥꯏ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨ ꯆꯠꯅꯅꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯂꯝꯃꯤ. ꯆꯤꯡꯈꯩ, ꯕꯣꯏꯅꯥꯎ ꯑꯃꯁꯨꯡ ꯃꯅꯤꯗꯨ ꯅꯤꯡꯊꯧꯅ ꯂꯦꯞꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯐꯤꯖꯣꯜ ꯑꯆꯥ ꯑꯊꯛ ꯈꯔ ꯌꯣꯝꯂꯒ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯝꯃꯤ. ꯏꯇꯥꯎ ꯃꯅꯤ, ꯅꯪ ꯊꯣꯏꯅꯨꯕꯨ ꯎꯅꯔꯛꯂꯕ꯭ꯔꯥ? ꯑꯩꯕꯨꯗꯤ ꯀꯣꯅꯨꯡ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯎꯅꯔꯛꯑꯦ. ꯑꯩꯗꯤ ꯊꯕꯛ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯥꯛꯄꯗ ꯃꯥꯕꯨ ꯎꯅꯕ ꯀꯥꯎꯊꯣꯛꯂꯨꯔꯦ. ꯑꯗꯣ ꯉꯥꯏꯍꯥꯛ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯨ, ꯑꯩ ꯀꯨꯏꯔꯣꯏ. ꯉꯥꯏꯍꯥꯛꯇ ꯃꯥꯕꯨ ꯎꯅꯔꯨꯒꯦ. ꯕꯣꯏꯅꯥꯎꯅ ꯑꯗꯣ ꯏꯇꯥꯎ, ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯗꯨꯀꯣ. ꯏꯅꯤꯡꯊꯧꯗꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯔꯛꯂꯒꯅꯤ.
Chingkhai mahaki fiyo mado manida sinaramlaga mataugi mayum tamda laklami. Matau ingkholgi insangdo ising chaiduna lairami. Chingkhai lakpa ubada harauna pere ado thanamlaga thongalomda chenthorakle. Matauna ngasidi ayuk ngana aibu unaba lakpadi kari maram laibage. Suti laibra koiba chaluse hairo. Chingkhai momon noklaga sakhilabi wakhaldo onare. Adudi ingkholdagi insang khara hekbiyo haibra. Ai hojik chatlagani. Iningthawna mahaki thabak amagidamak atopa leibak amada chatnanabagidamak yathang tawrakle. Wadu tabada matau nungaitana noklamba maithong adu phat hanjin khirami. Aduga piroi thanglaba maithongda lukta khirami. Chingkhai mataugi lengjum ani aduda pairaduna ai thuna adu makhalakani. Nang adu maina kaplabadi aina karamna thabak asi chatkani. Matau kaplaga nangna inaktagi lapkhini khanbada aigi pukning ase leitana leiba ngamde. Yarabadi nahak chatkhinuba. Chingkhai mataugi pi adu putai thokpiraga iningthogi yathang ngaktrabadi aibudani soidana phangani. Adugi sarukpudi momon noktuna thabak asigi mangol oinanaba bor pibiyo. Matau nungaitana Chingkhaibu konsillaga ibo aibu matam chuppada ningsingbiyu ko. Nahaki thabak ado mai pakna pangthoklaba matungda nasagi naramdam asida halaktuna aibu unaba lakbiyu ko. Chingkhai momon noklaga unabata nate handakti nangbu lawba adum laadoine ado ai thengkre chalukigi ko. Asi haiduna Chingkhai ado tung hanna hanna mataubu yengladuna chatkirami. Matausu nungaitana mahaki kaada chensinduna kapcharami. Somdana ningthaw adu thoraktuna Chingkhaibu hanglaklami. Manina iningthaw mahakari gumba makauramle haiduna mayumda hankibani laklani. Ise onthokpanida. Tanja aduda Chingkhaidu sor thabet holaduna chelaklami. Ningthaw aduna nangsu yawrakledana fare adudi chananaba tawro. Lamdi arapa oibanina numit nini humni changani mafam adu yawbada. Asi hairaduna mahaki manai sing aduda sagol ahum puthoraknaba yathang tawrami. Aduga makhoi ahumda sanagi seleb khawjaw amamam pirami. Khulai oinanaba haiduna thangsang amamam pibirami. Makhoi ahum adu chatnanabagidamagta sagolda tongkhatuna lairami. Ningthaw aduna nakhoi ahumgi thabakto mai pakpo oyo chatnanaba tawro. Wadu tabada ahumdo ningthawda punyam lamlaga adumang sagol thawduda chatkirami. Numidang wairam tasilaklabada makhoi ahum adu ningthawna hairagliba ching adu yawraklami. Mani sor thabet holaga itaw wabana sigadawribo. Yaradi chingsu yawrabanina ngahakta pothakisiba. Haigumdana ngahakta lekhisiba. Chingkhaina itawani tu chingi matonse masi phawbudi yawkisi aduga potharase. Nangdi wabagi awabaga do uba sungphang hek phangdi. Chingkhai momon noklaga wadaba tammo loina pharadawni. Boinauna ngangdana leirnuba chalase. Asi haiduna ahum adu chingdol yawraklami. Numidangi matam soiraklami. Kaujeng haraugi khonjaltana thalami. Aduga tandan singsu kufet kafet pairami. Makhoi ahumgi sagol adu ujaw amada chena kisinduna thamlami. Mani sor sangna hontoraklaga wabana loireda ngahaktum makhasida phamkhigi. Asi haiduna laimai aduda fat famthajaroi adubu khanghode fukhawgatuna lawrai. Mataudo ubada Chingkhai boinawadu pakhatna manigi manakta chensilai. Manina Chingkhongnine othoknasu chaw sangkreda. Chingkhaina itaw nangi handatuna yengdabido tawnu haire. Si jingthakni laimai sida phat phamtharadi tinghangda nate sathiraba tin kaya ama leirangani aduna chi adi. Mani chaina kholadu khangjaraga kadai denone itaw aidi waman khidana phamtharuridine. Lao asida surung ama leirise masida maijaw thaduna ahingsi malelase. Asi haiduna ahumdu surung aduda changlaklami aduga maijaw tharaduna acha thakhara puthoklaga charami. Manina itaw
Sigi tansibu kanana haubireino onthoknabu hawkreda boina momo noklaga kanagi oini aigi dunanidana itaw nangdi narai bag yamna farida mathelu koi phajana sinlang bahaibi ama phanggadawre asumna chaba thakpa loiraba matungda ahumdu tumna hipnaba haiduna sem saringai tanja aduda karigumba ama chatpagi makhol taraklami khonjal adu tabada ahumdu khutlai painaraga mikupna humsingna leptuna leirami asum chatlambadagi achauba jinglai amakhak makhoina leiriba surung adu tamna paisalaklami madu ubada jingkhaina mai chakliba adudagi maihum ama lautharakduna jinglai aduda langsilami China adu khangningai tanja aduda jingkhaina thuna yangnamak chensinduna jinglai adugi makok aduda paliba machi adu ama thudeklami matam aduda jinglai adu leimai aduda tuthaduna adumak sikhirami mani amasung boinaw kiraduna makhong adu jengkhaibugum niklami manina itaw aiko yumda halasiba ai kibana loire jingkhaina nakhoi ani sidi nupa mande he khongchet asidi tangkhai tamak chanbida ngai tangkhai amasidi kamai chatoino boinauna aigi wakaldadi yamna nungaiba oigadra khallaga ngasi tamak chatpada ngai kari nungi iningthogi lanmi oininglubano jingkhai momo noklaga jinglai adugi atekpa machi adu mahaki khawadu da hapchilami madu ubada mani ngakna ida machi dubu kari tawnabano kona kanarakpusu yai haina sum hapchinbanida pharise ahingse thengjilakle tumnanaba tawrase mani amadi boinaudo yamna kina jinglai do amuladi ho handaktine laklabasu changlakpa ngamdanaba asida lairiba nungjaw ase thangjinduna thamlase wasi haiduna nungjaw adu makhoi hum changduna surung adugi thong adubu thingjillami mathangi numittani ahumdo ayuk nganta hogattuna makhatana amuk chatpa haurami asum leptana lakpada ure kullama khak piktakna tariba do madu ubada ahumdo panthungdi yaure haiduna harauna yengnaduna nokcharami jingkhaina itaw iningthogi wahai ningsingo khulla sigi mi singdi aranba yade haibado aduga mikupna humsingna leyo aikhoi ahumgi pakhum chamanana khumsi kari haina khumsi haibani itaw aikhoi lamkoi basingni khulla sigi phajaba kaya ama yengba lakpani haigadabani pakhum manadrabadi aikhoi awaphamda tabasu yai asomna khanari mikupadu maktada kadomdagino khanghodana makhoi ahumgi akoibaduda ten kaya ama kablaktuna question khirami matawaduda ahumdo sakoladudagi kumtharaklaga kanana kaplaklibano haina yenglaklami tanja aduda u mathaktagi miyoi kaya ama kumtharaklaga makhoi ahumbu koisalaklami aduga thaurina punsinduna makhoigi ningthogi konungtamna puraklami ningthogi konung yaurabada ahumdo wahang pahungnabagi damak sem sarami ningthaw aduna nakhoi ahum mafam asida kari tawba laklibano ahum adu ngasai hainakhiba pakhum adumak chapmanana khumlaklami ningthaw aduna lam koiba lakpa oiraga karigi thang yeptuna purakliba jingkhaina iningthaw lam chathoklabadi sa kai thengnagadra haiduna pujarakpani khudong thiba pumbadagi isa kharada oirabasu ngakthokjananaba tanja aduda Rajkumari leimadu changlaklami mahakna jingkhaibu ahanbo hek ujaba maktada apam nungsi phawkhre makhuta pulliba thauri adu ubada nungaitabana loirami khudaga aduda leimana khonjal hauna laurei kana kana le makhoi ahumgi makhut punsilibase thado karigino khulasigi miyoi natrabadi hektamak phaduna punsilibasibo ningthaw aduna yamna ngakna ichanupi karino nangna hariduba masidi leipak asigi chatnabini mamangdasu tawkribadudi leima sauna miyoi kharana phattaba tawramle haiduna arakpa mipum khudingmakpu lanna ubadi aranba wakhal oigani aikhoigi leipak ase kanagumba atopa leipaka tona tinana hingminadrabadi mataw karamna ngaisen leinagadoribano machanupigi wafam adu munna khallaba matungda ningthaw aduna nangna hariba wafam adudi chumme
ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕꯒꯤꯗꯃꯛ ꯇꯧꯕꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯔꯗꯨꯅ ꯄꯨꯟꯁꯤꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯇꯥꯔꯕ꯭ꯔꯥ ꯅꯨꯄꯥ ꯃꯆꯥ ꯅꯈꯣꯏ ꯑꯍꯨꯝ? ꯅꯈꯣꯏꯅ ꯇꯁꯦꯡꯅꯃꯛ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯗꯨ ꯅꯠꯇꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯥꯡꯅꯕ ꯍꯣꯠꯅꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯈꯛ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯩꯃꯅꯤ ꯑꯃꯁꯨꯡ ꯕꯣꯏꯅꯥꯎ ꯑꯗꯨ ꯂꯩꯃꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯅꯈꯣꯏꯗꯤ ꯐꯠꯇꯕ ꯃꯤꯑꯣꯏꯁꯨ ꯃꯥꯟꯗꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯏꯐꯝꯗ ꯅꯣꯜꯂꯤꯕꯅꯣ? ꯅꯈꯣꯏ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ, ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯝ ꯀꯣꯏꯕꯁꯤꯡꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯔꯣ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯂꯩꯐꯝ ꯆꯥꯐꯝ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯖꯕ ꯄꯨꯝꯕ ꯌꯦꯡꯅꯤꯡꯕ ꯃꯈꯩ ꯌꯦꯡꯕꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯔꯣꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯦꯝꯃꯨ, ꯑꯗꯨꯒꯅꯦ ꯑꯆꯥ ꯑꯊꯛ ꯁꯤꯟ ꯂꯥꯡꯗꯨꯅ ꯄꯣꯊꯥꯍꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯆꯤꯡꯈꯩꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯩꯐꯝ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯅꯕꯁꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯑꯇꯩ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ? ꯌꯥꯔꯅꯤ ꯏꯌꯥꯝꯕ, ꯏꯌꯥꯝꯕꯁꯨ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯤ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯑꯗꯨ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ, ꯃꯣꯏꯒꯤꯁꯤꯕꯨ ꯍꯨꯒꯗꯤ ꯍꯥꯄꯛꯇꯕ ꯖꯥꯠꯂꯥ? ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯏꯅꯥꯎꯅ ꯃꯅꯤꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯐꯠꯍꯠꯂꯒ, ꯏꯇꯥꯎ, ꯉꯥꯎꯕ꯭ꯔ ꯅꯪꯕꯣ? ꯃꯈꯣꯏꯅ ꯑꯃꯨꯛ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯑꯃꯨꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯃꯅꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯣ ꯏꯇꯥꯎ ꯕꯣꯏꯅꯥꯎ, ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯤꯠꯌꯦꯡꯗꯨ ꯆꯤꯡꯈꯩꯗ ꯊꯝꯕꯒꯨꯝ ꯇꯧꯏꯀꯣ? ꯅꯠꯇꯦ, ꯃꯥꯒꯤꯁꯤꯕꯨ ꯆꯤꯡꯈꯩꯁꯤꯕꯨ ꯈꯣꯏꯗꯥꯖꯔꯕ ꯖꯥꯠꯂꯣ? ꯍꯣꯏꯅꯦ, ꯑꯩꯗꯤ ꯈꯟꯕꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯁ ꯏꯇꯥꯎ, ꯅꯈꯣꯏ ꯑꯅꯤꯁꯦ ꯋꯥꯆꯣꯏ ꯌꯥꯝ ꯉꯥꯡꯉꯤꯕꯣ꯫ ꯆꯥꯒꯗꯕꯁꯦ ꯐꯖꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯍꯨꯝ ꯑꯗꯨ ꯂꯝ ꯀꯣꯏꯕ ꯁꯥꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯅꯨꯃꯤꯗꯥꯡꯗ ꯁꯤꯜꯂꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨꯗ ꯃꯥꯒꯤ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯄꯨꯝꯕ ꯎꯠꯊꯣꯛꯅꯔꯝꯃꯤ꯫ ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥꯅ ꯅꯤꯡꯊꯤꯖꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯐꯖꯕ ꯃꯌꯥꯝ ꯑꯗꯨ ꯁꯨꯝ ꯌꯦꯡꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯅꯤꯒꯤ ꯅꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯄꯥꯟꯗꯝ ꯑꯁꯦ ꯐꯪꯒꯗꯧꯕ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯕꯣꯏꯅꯥꯎꯅ, ꯅꯍꯥꯟꯗꯒꯤ ꯈꯨꯡꯒꯨꯜꯂꯤꯕꯕꯨ ꯀꯔꯤꯒꯨꯝꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯪꯗꯦ꯫ ꯆꯤꯡꯈꯩꯅ, ꯏꯇꯥꯎ, ꯅꯈꯣꯏ ꯑꯅꯤꯁꯦ ꯉꯥꯏꯉꯝꯗꯦꯍꯦ, ꯍꯧꯕꯗꯃꯛ ꯉꯥꯏꯔꯤꯌꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯨꯝꯍꯩ ꯌꯥꯎꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯅꯔꯛꯇꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯕ ꯃꯈꯩ ꯆꯦꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯑꯍꯨꯝꯗꯨ ꯀꯔꯤ ꯊꯣꯛꯂꯕꯅꯣ ꯍꯥꯏꯅ ꯄꯥꯈꯠꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯅ ꯈꯥꯝꯂꯗꯨꯅ, ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯅꯤꯅ, ꯏꯇꯥꯎ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯍꯣꯔꯦꯟ ꯃꯤꯌꯥꯝ ꯏꯪꯊꯈ꯭ꯔꯕ ꯃꯇꯝꯗ ꯍꯪꯂꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯈꯩ ꯂꯩꯃ ꯎꯕꯗ ꯐꯠ ꯆꯦꯟꯁꯤꯟꯗꯨꯅ, ꯃꯖꯥꯏꯕꯦꯝꯃ, ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯎꯕꯒꯦ? ꯂꯩꯃ ꯕꯣꯏꯅꯥꯎ ꯑꯃꯁꯨꯡ ꯃꯅꯤꯗ ꯌꯦꯡꯂꯒ, ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯥꯗ ꯂꯩꯍꯜꯂꯝꯃꯣ, ꯅꯪꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯩꯁꯨ ꯇꯨꯡ ꯏꯟꯈꯤꯔꯝꯃꯤ꯫ ꯃꯅꯤ ꯑꯃꯁꯨꯡ ꯕꯣꯏꯅꯥꯎ ꯑꯗꯨ ꯁꯥꯎꯔꯪꯅꯅ ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯃꯁꯤꯒꯤ ꯁꯛ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯃꯖꯥ ꯏꯕꯦꯝꯃꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝꯅ ꯅꯥꯏꯒꯗꯧꯔꯤ꯫ ꯍꯣ, ꯀꯩꯝꯇ ꯍꯦꯛ ꯈꯜꯂꯨꯅꯨꯁꯦ, ꯏꯇꯥꯎ ꯆꯤꯡꯈꯩꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯁꯛ ꯐꯖꯕ ꯈꯔ ꯍꯦꯟꯕꯅ ꯇꯧꯔꯤꯅꯤ꯫ ꯁꯣꯝꯗ ꯂꯩꯃꯅ ꯆꯤꯡꯈꯩꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯆꯦ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯑꯉꯝ ꯑꯊꯧ ꯈꯔ ꯌꯥꯎꯅ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ, ꯅꯨꯄꯥ ꯃꯆꯥ,
ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯅꯤꯡꯕ꯭ꯔꯥ? ꯑꯄꯣꯛꯄ, ꯃꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯔꯨꯕ ꯋꯥꯐꯝꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ, ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯟꯅꯍꯟꯒꯗꯧꯔꯤꯕꯅꯣ? ꯑꯄꯣꯛꯄ, ꯑꯩꯍꯥꯛ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯃꯨꯟꯅ ꯈꯪꯖꯩ꯫ ꯑꯩꯍꯥꯛꯅ ꯊꯥꯖꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯍꯜꯂꯛꯂꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯃ ꯑꯃꯁꯨꯡ ꯆꯤꯡꯈꯩꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯅ ꯁꯥꯔꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯈꯪꯍꯟꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯃꯀꯣꯛꯇꯒꯤ ꯇꯥꯖꯍꯧꯗꯕꯅ ꯂꯧꯁꯤꯟꯕ ꯉꯝꯖꯗ꯭ꯔꯦ꯫ ꯂꯩꯃ ꯃꯃꯣꯟ ꯅꯣꯛꯂꯒ ꯎꯄꯨ ꯑꯃꯗꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯃꯈꯛ ꯂꯧꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ꯫ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯎꯕꯗ ꯆꯤꯡꯈꯩ ꯉꯛꯅ, ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕ, ꯁꯤꯕ ꯅꯥꯏꯗꯕ, ꯑꯃꯣꯔ ꯑꯣꯏꯕ, ꯃꯆꯤ ꯄꯥꯟꯕ ꯆꯤꯡꯂꯥꯏ ꯑꯃꯒꯤ ꯁꯛꯇꯝꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯍꯔꯥꯎꯅ ꯄꯥꯡꯊꯣꯛꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯆꯤꯡꯂꯥꯏ ꯑꯅꯤꯈꯛ ꯃꯐꯝ ꯈꯪꯗꯅ ꯄꯥꯏꯔꯛꯂꯒ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯄꯥꯅ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯏꯈꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯁꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨꯁꯨ ꯐꯍꯟꯕ ꯉꯝꯖꯩ꯫ ꯃꯗꯨꯒꯤ ꯃꯔꯝꯅꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯤꯡꯂꯥꯏ ꯑꯅꯤꯈꯛ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯆꯤꯡꯈꯩꯗꯨ ꯉꯛꯅ, ꯃꯖꯥꯏꯕꯦꯝꯃ, ꯆꯤꯡꯂꯥꯏ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯖꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃ ꯍꯥꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯆꯤꯡꯂꯥꯏ ꯑꯗꯨ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯎꯃꯣꯔꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯂꯒ ꯆꯤꯡꯈꯩꯒꯤ ꯃꯉꯛꯁꯝꯗ ꯊꯝꯂꯗꯨꯅ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯆꯤꯡꯂꯥꯏ ꯑꯗꯨꯒ ꯂꯥꯟꯗꯥꯗꯨꯅꯇ ꯂꯥꯛꯂꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯊꯥꯡ ꯑꯁꯤꯅ ꯂꯤꯁꯤꯡꯂꯛ ꯊꯤꯟꯈ꯭ꯔꯕꯁꯨ ꯁꯤꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯟꯇꯃꯛ ꯂꯥꯛꯄ ꯅꯪꯅꯁꯨ ꯑꯗꯨꯝꯅ ꯑꯔꯥꯟꯕ ꯋꯥ ꯉꯥꯡꯕꯗꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯕꯒꯦ? ꯃꯖꯥꯏꯕꯦꯝꯃ, ꯁꯥꯎꯕꯤꯈꯤꯅꯨ, ꯇꯞꯊꯕꯤꯈꯣ꯫ ꯑꯩꯍꯥꯛꯇꯤ ꯑꯔꯥꯟꯕ ꯋꯥ ꯉꯥꯡꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯁꯦꯡꯕ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯔꯛꯄꯗꯣ ꯇꯝꯖꯕꯅꯤ꯫ ꯑꯗꯨꯗꯤ ꯆꯤꯡꯂꯥꯏ ꯑꯗꯣ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯎꯠꯄ ꯉꯝꯒꯗ꯭ꯔꯥ? ꯆꯤꯡꯈꯩꯗꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯉꯝꯒꯅꯤ꯫ ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯕꯤꯔꯝꯃꯨ, ꯑꯩ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯆꯤ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯂꯩꯃꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯆꯤ ꯑꯗꯨ ꯎꯕꯗ ꯂꯩꯃ ꯉꯛꯅ, ꯃꯁꯤꯗꯤ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯄꯥꯟꯕ ꯃꯆꯤꯗꯨꯅꯤꯅꯦ꯫ ꯆꯤꯡꯂꯥꯏ ꯑꯗꯣ ꯑꯩꯍꯥꯛꯅ ꯊꯥꯡꯅꯁꯨ ꯊꯤꯟꯈꯤ, ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯥꯅ ꯐꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯆꯤ ꯑꯗꯨ ꯊꯨꯗꯦꯛꯄ ꯃꯇꯝꯗꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯆꯤꯡꯂꯥꯏ ꯑꯗꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯃꯆꯤ ꯑꯗꯨ ꯍꯥꯟꯅ ꯊꯨꯗꯦꯛꯄ ꯇꯥꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯀꯧꯔꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯋꯥ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯈꯨꯕꯥꯛ ꯈꯨꯔꯗꯨꯅ ꯆꯤꯡꯈꯩꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗ ꯆꯤꯡꯂꯥꯏ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯔꯝꯈꯤ꯫ ꯂꯩꯃ ꯑꯃꯁꯨꯡ ꯆꯤꯡꯈꯩ ꯑꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯀꯣꯜ ꯑꯃꯗ ꯀꯣꯏꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯃ ꯍꯔꯥꯎꯅ, ꯅꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤ ꯆꯤꯡꯂꯥꯏ ꯑꯗꯣ ꯃꯨꯊꯠꯄ ꯐꯪꯒꯗꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯃꯖꯥꯏꯕꯦꯝꯃ꯫ ꯑꯗꯣ ꯑꯩꯅ ꯍꯪꯅꯤꯡꯕ ꯋꯥꯐꯝ ꯑꯃꯗꯤ, ꯀꯔꯤꯒꯤꯗꯃꯛ ꯈꯨꯜ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯤꯑꯣꯏ ꯊꯤꯡꯂꯤꯕꯅꯣ? ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯥꯠ ꯇꯧꯗꯨꯅ ꯃꯅꯤꯒꯤ ꯅꯨꯡꯗꯨꯝ ꯍꯥꯏꯅ ꯈꯪꯅꯕ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯍꯟꯕ ꯉꯝꯕ ꯅꯨꯡꯗꯨꯝ ꯑꯗꯣ ꯍꯨꯔꯥꯟꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯩꯅ ꯐꯥꯗꯨꯅ ꯕꯟꯗꯤ ꯑꯣꯏꯅ ꯊꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯤꯡꯈꯤꯕꯅꯤ꯫ ꯑꯣ, ꯂꯩꯃ ꯃꯃꯣꯟ ꯅꯣꯛꯂꯒ, ꯅꯨꯡꯗꯨꯝ ꯑꯗꯣ ꯊꯤꯗꯨꯅ ꯐꯥꯔꯕ ꯃꯤꯁꯛ ꯈꯛꯇꯃꯛꯇ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯃꯤ꯫ ꯆꯤꯡꯈꯩ ꯃꯨꯟꯅ ꯈꯜꯂꯒ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯅ ꯅꯨꯡꯗꯨꯝ ꯑꯗꯨꯒꯤ ꯃꯔꯝꯗ
ꯕꯣꯏꯅꯥꯎ ꯑꯃꯁꯨꯡ ꯃꯅꯤꯗ ꯇꯝꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯌꯥꯏꯐꯅꯕ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯅꯨꯡꯗꯨꯝ ꯑꯗꯨꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯑꯋꯥꯕ ꯑꯃꯠꯇ ꯎꯠꯇꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯆꯤꯡꯂꯥꯏ ꯑꯗꯨ ꯂꯥꯟꯗꯥꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯂꯣꯡ ꯍꯩꯕ ꯆꯤꯡꯈꯩꯅ ꯃꯀꯣꯛ ꯆꯤꯡꯂꯗꯨꯅ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯄꯥꯜꯂꯤꯕ ꯃꯆꯤ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯗꯦꯛꯄ ꯉꯝꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨ ꯂꯣꯏꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯟ ꯉꯝꯕ ꯁꯛꯂꯕꯗ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯕ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯐꯝ ꯑꯃꯗ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯥꯟ ꯉꯝꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯅ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ?" ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ, "ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯕ ꯆꯤꯡꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯉꯝꯂꯦ꯫ ꯂꯥꯟ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯐꯝꯗ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯃꯅꯤꯒꯤ ꯅꯨꯡꯗꯨꯝ ꯑꯗꯣ ꯄꯤꯒꯦ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯨꯏꯅ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯔꯦ ꯈꯜꯂꯗꯨꯅ ꯍꯔꯥꯎꯕ ꯄꯣꯛꯂꯝꯃꯤ꯫ ꯈꯨꯗꯣꯜ ꯑꯗꯨ ꯂꯧꯕ ꯂꯣꯏꯔꯕꯗ ꯆꯤꯡꯈꯩꯅ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯂꯝ ꯀꯣꯏꯕꯒꯤ ꯃꯇꯝꯁꯨ ꯂꯣꯏꯖꯔꯦ꯫ ꯑꯩꯈꯣꯏ ꯍꯌꯦꯡꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯕꯒꯤ ꯑꯌꯥꯕ ꯅꯤꯖꯔꯤ." "ꯐꯔꯦ, ꯑꯩꯍꯥꯛꯅ ꯊꯤꯡꯕ ꯉꯝꯂꯣꯏ, ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯀꯣꯏꯊꯣꯔꯛꯎ꯫ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯖꯩ." "ꯐꯒꯅꯤ ꯅꯤꯡꯊꯧ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯍꯨꯝꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃ ꯑꯗꯨ ꯂꯩꯔꯝꯈꯤ꯫ ꯃꯥꯕꯨ ꯎꯕꯗ ꯆꯤꯡꯈꯩ ꯉꯛꯅ, "ꯃꯖꯥꯏꯕꯦꯝꯃ, ꯃꯜꯂꯕ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯕ ꯑꯗꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ꯫ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ?" ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ, "ꯅꯍꯥꯛ ꯍꯌꯦꯡ ꯆꯠꯂꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ?" "ꯍꯣꯏ, ꯆꯨꯝꯃꯤ꯫ ꯑꯩꯍꯥꯛꯀꯤꯁꯨ ꯂꯥꯏꯔꯕ ꯑꯄꯣꯛꯄ ꯑꯃ ꯂꯩꯖꯍꯧꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯛꯂꯦ꯫ ꯌꯨꯝꯗ ꯍꯜꯂꯒꯦ ꯅꯤꯡꯂꯦ꯫ ꯑꯩꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯌꯨ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯤ ꯑꯃꯗꯤ ꯕꯣꯏꯅꯥꯎꯗꯤ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯀꯞꯂꯒ, "ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯖꯕꯃꯛꯇꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈ꯭ꯔꯕꯅꯤ꯫ ꯑꯩꯕꯨ ꯅꯪꯒꯤ ꯊꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯟꯕꯤꯌꯨ." ꯆꯤꯡꯈꯩꯗꯨ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯂꯩꯄꯥꯛꯇ ꯂꯩꯍꯧꯔꯤꯕ ꯃꯇꯧꯕꯨ ꯅꯤꯡꯁꯤꯡꯖꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯅꯨꯡꯉꯥꯏꯇꯅ, "ꯃꯖꯥꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯍꯥꯛꯇꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯆꯝꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃ, ꯑꯩꯍꯥꯛꯀꯤꯗꯤ ꯆꯝꯖꯔꯕꯤ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯥꯅꯕꯤ ꯑꯃꯁꯨ ꯑꯩꯕꯨ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ." ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯏꯀꯥꯏꯕꯒ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯅꯤ ꯄꯨꯟꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯩꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ꯫ ꯑꯍꯨꯝꯗꯨ ꯅꯤꯡꯊꯧꯗ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯂꯩꯃꯗ ꯄꯨꯅꯦꯝꯂꯝꯂꯒ, "ꯃꯖꯥꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯍꯟꯅꯅꯕ ꯇꯧꯖꯔꯒꯦ." ꯂꯩꯃ ꯄꯤꯔꯣꯏꯅꯅ, "ꯊꯧꯅꯥ ꯐꯔꯕ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨꯀꯣ." ꯑꯁꯨꯝꯅ ꯑꯍꯨꯝ ꯑꯗꯨ ꯂꯩꯄꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯥꯟꯗꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕꯗ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯑꯆꯧꯕ ꯐꯝ ꯑꯃꯃꯝ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯍꯣꯠꯅꯕ ꯀꯟꯕ, ꯑꯇꯟꯕ ꯌꯥꯎꯗꯕ ꯈꯥꯡꯕ ꯀꯟꯕ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯤꯡ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫